ꯃꯤꯁꯨꯝ ꯍꯦꯟꯕꯗ ꯂꯥꯟꯅ ꯈꯟꯗꯨꯅ ꯋꯥꯔꯧꯈꯤꯕꯗꯨ ꯚꯤꯗꯤꯑꯣꯁꯤ ꯎꯔꯨꯕꯗꯒꯤ ꯂꯩꯌꯣꯜ ꯃꯁꯥꯅ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯇꯝꯗꯨꯗ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯐꯥꯎꯔꯝꯒꯗꯕ ꯑꯋꯥꯕꯗꯨ ꯍꯧꯖꯤꯛꯇꯗ ꯈꯪꯂꯛꯂꯦ꯫ ꯃꯥꯅꯁꯨ ꯂꯥꯟꯅ ꯈꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯁꯨꯝ ꯍꯦꯟꯕꯗꯒꯤ ナꯊꯩꯗꯨꯅ ꯂꯩꯔꯨꯕꯁꯤ ꯃꯥ ꯌꯥꯝ ꯄꯦꯜꯂꯛꯇ꯭ꯔꯤ꯫ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯂꯝꯕꯗꯒꯤ ꯊꯨꯅ ꯕꯦꯛ ꯆꯠꯇꯨꯅ ꯃꯤꯁꯨꯝ ꯍꯦꯟꯕꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯒꯦ ꯍꯥꯏꯗꯅ ꯇꯧꯕꯒ ꯅꯤꯡꯁꯤꯡꯂꯛꯏ ꯑꯃꯨꯛ ꯐꯥꯁ ꯐꯨꯗꯇ ꯅꯨꯄꯤ ꯑꯃꯒ ꯂꯩꯍꯧꯕꯗꯨ꯫ ꯐꯣꯟꯗꯨ ꯃꯣꯟ ꯃꯌꯥꯗ ꯊꯝꯈ꯭ꯔꯒ ꯇꯞꯅ ꯍꯤꯞꯊꯔꯛꯏ꯫ ꯄꯤꯗꯨꯁꯨ ꯃꯤꯂꯨ ꯑꯅꯤꯗꯨꯗ ꯆꯦꯟꯊꯔꯛꯇꯨꯅ ꯃꯣꯟꯗꯨꯗ ꯇꯨꯞ ꯇꯨꯞ ꯇꯥꯏ꯫ ꯇꯧꯔꯔꯣꯏꯗ ꯐꯅꯃ ꯑꯣꯏꯗꯨꯅꯁꯨ ꯃꯥ ꯑꯩꯉꯣꯟꯗ ꯋꯥ ꯍꯥꯏꯐꯝ ꯑꯃꯗꯤ ꯊꯣꯛꯄꯅꯤ꯫ ꯑꯩꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯒꯦ꯫ ꯑꯩꯅ ꯄꯥꯎ ꯐꯥꯎꯔꯒ ꯃꯤꯉꯣꯟꯗ ꯌꯦꯠꯄ ꯑꯣꯏꯅ ꯊꯣꯛꯑꯅꯤ꯫ ꯏꯃꯥ ꯅꯪ ꯀꯩꯁꯨ ꯇꯧꯗꯕ ꯑꯣꯏꯌꯨꯀꯣ꯫ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯕꯗ ꯄꯤꯒꯤ ꯏꯔꯤꯛꯁꯤꯡꯗꯨ ꯄꯨꯂꯞ ꯑꯣꯏꯅ ꯆꯦꯟꯊꯔꯛꯂꯦ꯫ ꯐꯠꯇꯕꯁꯤꯡꯒꯤꯗꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯣꯏꯔꯕꯁꯨ ꯃꯅꯨꯡꯗꯗꯤ ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯁꯤꯟꯅꯕꯁꯨ ꯀꯌꯥ ꯑꯃꯅꯤ꯫ ꯐꯠꯇꯕꯒꯤ ꯍꯧꯅꯁꯥ ꯑꯩꯅ ꯁꯤ ꯇꯧꯕꯗ ꯇꯨꯡꯗ ꯃꯥꯅ ꯀꯔꯤ ꯇꯧꯔꯛꯄ ꯍꯥꯏꯕ ꯋꯥꯈꯜꯁꯤꯁꯨ ꯈꯜꯂꯤ ꯀꯣꯏꯔꯦꯡꯅ꯫ ꯀꯥꯟꯇꯅ ꯑꯗꯨꯛ ꯌꯥꯝꯅ ꯔꯤꯛꯁ ꯑꯣꯏꯕ ꯊꯕꯛꯇꯨꯕꯨ ꯑꯩꯉꯣꯟꯗꯁꯨ ꯍꯥꯟꯅ ꯋꯥ ꯑꯃ ꯇꯥꯏꯔꯝꯗꯦ꯫ ꯊꯧꯗꯣꯛꯁꯤ ꯊꯣꯛꯑꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏꯕꯁꯤꯅ ꯀꯩꯒꯤ? ꯀꯣꯏꯔꯦꯡꯅ ꯍꯞꯇꯥ ꯑꯃ ꯀꯣꯃꯥꯗ ꯂꯩꯔꯕ ꯃꯥꯕꯨ ꯑꯃꯨꯛ ꯍꯤꯡꯂꯛꯈꯤꯅꯤꯗꯤ ꯊꯥꯖꯗꯦ꯫ ꯍꯧꯒꯠꯇꯅꯒ ꯆꯦꯜꯂꯛꯈꯤꯗ꯭ꯔꯅꯤ ꯃꯥꯕꯣ? ꯅꯪꯅ ꯍꯥꯏꯕ ꯑꯉꯥꯡꯗꯨꯅ ꯀꯃꯥꯏ ꯇꯧꯈ꯭ꯔꯦ? ꯃꯉꯛ ꯈꯔ ꯍꯥꯏꯒꯠꯂꯦ꯫ ꯃꯉꯛꯇꯨ ꯇꯦꯛꯀꯗꯕꯒꯤ ꯊꯔꯛ ꯊꯔꯛ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯀꯥꯟꯇꯅ ꯏꯇꯥꯎ ꯑꯩꯗꯤ ꯍꯧꯖꯤꯛ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯗꯣ ꯄꯥꯝꯃꯛꯏ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯇꯧꯖꯔꯨꯕꯁꯤꯡꯗꯨꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯍꯧꯖꯤꯛꯁꯨ ꯋꯥꯈꯜꯁꯤꯗꯤ ꯁꯥꯟꯇꯤꯗ ꯂꯩꯒꯅꯤ ꯊꯥꯖꯗꯦ꯫ ꯀꯣꯏꯔꯦꯡꯅ ꯍꯦꯔꯥ ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯋꯥꯈꯜꯗꯨꯕꯨ ꯀꯔꯤꯅꯣ ꯏꯇꯥꯎ? ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯍꯤꯡꯂꯤꯉꯩꯁꯤꯗ ꯅꯨꯡꯉꯥꯏꯊꯣꯛꯍꯧꯒꯗꯕꯅꯤ ꯀꯩꯗꯧꯔꯨꯅꯦ? ꯃꯊꯪ ꯃꯄꯣꯛ ꯀꯥꯏꯅ ꯑꯣꯏꯗ꯭ꯔ ꯋꯥꯅꯤ꯫ ꯑꯦꯛꯁꯤꯗꯦꯟꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅꯗꯤ ꯀꯔꯤꯁꯨ ꯇꯧꯗꯕ꯭ꯔꯥ? ꯃꯣꯏꯅꯕꯨ ꯀꯩ ꯇꯧꯕ ꯉꯝꯅꯤꯒꯦ? ꯀꯣꯏꯔꯦꯡ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯨꯔꯨꯞ ꯃꯆꯩꯗꯨ ꯆꯤꯡꯗꯨꯅ ꯍꯧꯅ ꯅꯣꯛꯈꯠꯂꯛꯏ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ꯫ ꯍꯞꯇꯥ ꯑꯃꯗꯒꯤ ꯑꯅꯤ, ꯑꯅꯤꯗꯒꯤ ꯑꯍꯨꯝ ꯏꯪꯉꯦꯂꯩꯅ ꯀꯣꯃꯥꯗ ꯂꯩꯔꯛꯏꯕꯁꯤ ꯊꯥ ꯑꯃ ꯐꯥꯔꯛꯂꯦ꯫ ꯉꯁꯤꯁꯨ ꯃꯤꯁꯨꯝ ꯍꯦꯟꯕ ꯒ꯭ꯌꯥꯟ ꯇꯥꯗꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯇꯨꯝꯗ ꯆꯥꯗꯕꯅ ꯃꯁꯥꯗꯨ ꯌꯦꯡꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯁꯤꯅꯁꯨ ꯐꯅ ꯊꯦꯝꯗꯨꯅ ꯄꯤꯖꯅꯕ ꯀꯌా ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ꯫ ꯊꯥꯔꯤꯕ ꯕꯦꯠꯇꯨꯒꯤ ꯅꯥꯀꯟꯗ ꯏꯁꯇꯨꯜ ꯑꯃ ꯊꯥꯗꯨꯅ ꯐꯝꯃꯤ ꯃꯤꯁꯨꯝ ꯍꯦꯟꯕꯗꯨ ꯐꯅꯗꯤ ꯀꯨꯏꯔꯦ ꯃꯥꯅ ꯐꯝꯂꯛꯏꯕꯁꯤ꯫ ꯋꯥꯈꯜ ꯍꯛꯆꯥꯡ ꯄꯨꯝꯕ ꯁꯣꯟꯊꯔꯤ꯫ ꯃꯤꯁꯨꯝ ꯍꯦꯟꯕ ꯃꯃꯥꯅ ꯑꯁꯨꯝꯅ ꯂꯩꯔꯛꯂꯤꯕꯁꯤ ꯀꯨꯏꯔꯛꯄ ꯃꯔꯝꯅ ꯋꯥꯈꯜꯗꯨꯁꯨ ꯖꯥꯠ ꯖꯥꯠ ꯈꯜꯂꯕꯅꯤ꯫ ꯗꯣꯛꯇꯔꯁꯤꯡꯅꯁꯨ ꯋꯥ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯤꯁꯨꯝ ꯍꯦꯟꯕ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯊꯥ ꯑꯃ ꯐꯥꯔꯛꯂꯕꯁꯤꯗ ꯏꯪꯉꯦꯂꯩꯗꯤ ꯇꯥꯏꯕꯪꯗ ꯑꯁꯤꯕꯒꯨꯝ ꯂꯩꯔꯕꯁꯨ ꯃꯪꯂꯥꯟꯒꯤ ꯁꯪꯁꯥꯔꯗ ꯃꯥ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯕꯇ ꯌꯣꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯪꯂꯥꯟ ꯇꯥꯏꯕꯪ ꯈꯪꯗ ꯆꯌꯦꯠꯅꯕ ꯄꯨꯟꯁꯤꯒꯤ ꯀꯨꯝꯍꯩꯂꯛꯇ ꯂꯩꯔꯤ ꯏꯪꯉꯦꯂꯩ꯫ ꯇꯥꯎꯔꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯄꯦꯟꯖꯅ ꯅꯣꯛꯈꯤꯕ, ꯑꯃꯨꯛꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯈꯤꯕ, ꯌꯦꯠ ꯌꯦꯠꯁꯤꯟꯅꯩ, ꯃꯔꯤ ꯃꯔꯤ ꯌꯦꯠꯁꯤꯟꯅꯩ꯫ ꯃꯇꯝ ꯀꯨꯏꯅ ꯊꯃꯣꯏꯒꯤ ꯇꯥꯕꯣꯅꯨꯡꯗ ꯂꯣꯠꯇꯨꯅ ꯊꯝꯕ ꯋꯥꯔꯤꯁꯨ ꯃꯪꯂꯥꯟꯗ ꯃꯪꯐꯥꯎꯅꯔꯛꯂꯤ꯫ ꯁꯨꯃꯥꯡꯗꯨꯗ ꯆꯠꯄꯗ ꯍꯩꯔꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯈꯣꯡ ꯀꯥꯐꯩ ꯀꯥꯐꯩ ꯊꯥꯡꯗꯨꯅ ꯆꯠꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯂꯤ ꯏꯪꯉꯦꯂꯩ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯃꯆꯥꯕꯨ ꯐꯠ ꯐꯥꯗꯨꯅ ꯄꯝꯈꯠꯂꯤ ꯄꯤꯛꯂꯤꯕ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯅꯣꯛꯏ꯫ ꯆꯤꯡꯁꯥꯡꯅ ꯀꯗꯥꯏ ꯀꯗꯥꯏ ꯏꯆꯥꯒꯤ ꯍꯥꯎꯕꯤ ꯄꯨꯔꯛꯏ, ꯕꯕꯥꯅ ꯍꯥꯎꯕꯤ ꯄꯨꯔꯛꯑꯕꯅꯤ, ꯆꯥꯊꯣꯛꯁꯤꯀꯣ꯫ ꯏꯪꯉꯦꯂꯩꯅ ꯄꯝꯂꯤꯕ ꯃꯆꯥꯅꯨꯄꯥꯗꯨ ꯆꯤꯡꯁꯥꯡꯅ ꯂꯧꯗꯨꯅ ꯄꯝꯃꯤ꯫ ꯆꯤꯡꯁꯥꯡꯅ ꯄꯥꯏꯔꯛꯄ ꯕꯥꯜ ꯃꯆꯥ ꯑꯗꯨꯅ ꯏꯪꯉꯦꯂꯩꯅ ꯄꯥꯏꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯍꯨꯝꯗꯨ ꯁꯨꯃꯥꯡꯗꯨꯗ ꯁꯥꯟꯅꯗꯨꯅ ꯏꯪꯉꯦꯂꯩꯅ ꯃꯆꯥꯕꯨ ꯆꯥꯅꯕꯗꯨ ꯏꯟꯕꯤ꯫ ꯁꯨꯃꯥꯡꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯤ ꯃꯆꯥꯕꯨ ꯃꯀꯥ ꯂꯥꯝꯕ ꯃꯥꯏꯊꯣꯡꯗ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯇꯨꯅ ꯌꯦꯡꯉꯤ ꯆꯤꯡꯁꯥꯡ ꯑꯃꯗꯤ ꯏꯪꯉꯦꯂꯩꯅ꯫ ꯇꯥꯆꯧ, ꯑꯩꯗꯤ ꯍꯤꯡꯕꯒꯤ ꯀꯥꯟꯅꯗ꯭ꯔꯕꯅꯤ꯫ ꯉꯁꯤꯒꯤ ꯁꯃꯥꯖꯁꯤꯗ ꯏꯆꯥ ꯌꯥꯎꯗ꯭ꯔꯕꯤ ꯑꯩꯅ ꯀꯔꯤꯕꯨ ꯆꯟꯅꯔꯨꯅꯤ? ꯏꯪꯉꯦꯂꯩ, ꯅꯪꯅ ꯊꯥꯖꯗ꯭ꯔꯕꯁꯨ ꯑꯩ ꯍꯥꯏꯒꯦ꯫ ꯏꯃꯥ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯕꯒꯨꯝꯅ ꯍꯤꯡꯂꯝꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯏꯪꯉꯦꯂꯩ, ꯅꯪꯅ ꯂꯩꯁꯥ ꯇꯝꯂꯛꯄꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯃꯁꯛ ꯃꯆꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏ꯫ ꯃꯤꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ,
ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯂꯦꯞꯂꯤꯌꯦ ꯏꯉꯦꯂꯩ ꯃꯅꯦꯝꯇꯣꯟꯅ ꯏꯃꯥꯏ ꯄꯦꯝꯃ ꯉꯝꯈ꯭ꯔꯦꯗꯀꯣ ꯅꯪꯅ ꯉꯝꯕꯁꯤ ꯕꯦꯝꯃ ꯑꯩꯈꯣꯏ ꯑꯣꯏꯔꯗꯤꯅꯦ ꯁꯤꯕꯨ ꯁꯤꯖꯈ꯭ꯔꯅꯤꯅꯦꯍꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯩꯕꯨ ꯐꯠꯇꯕꯤ ꯇꯥꯅꯕ ꯅꯪꯅ ꯁꯤꯜꯂꯤꯅꯤꯅꯦ ꯅꯔꯝ ꯆꯠꯇꯨꯅꯅꯤꯅꯦꯍꯦ ꯅꯄꯨꯔꯣꯏꯕꯅ ꯄꯨꯟꯁꯤꯗ꯭ꯔꯤꯕꯗꯣ ꯑꯣꯛꯇꯕꯤ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯩꯕꯤꯔꯅꯨꯋꯣ ꯌꯨꯝꯁꯤ ꯌꯨꯝ ꯑꯣꯏꯗ꯭ꯔꯦ ꯆꯠꯄꯤꯈ꯭ꯔꯣ ꯏꯅꯥꯎ ꯅꯠꯇꯦ ꯑꯩ ꯑꯗꯨꯝꯅꯃꯛꯇ ꯇꯧꯗꯤꯌꯦ ꯑꯩꯒꯤ ꯏꯆꯥꯁꯤ ꯄꯟꯗꯨꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ ꯏꯅꯥꯎ ꯑꯩꯅ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯍꯦꯛ ꯌꯦꯡꯂꯝꯕꯗ ꯏꯆꯥꯃꯤ ꯁꯨꯝ ꯍꯦꯟꯕꯁꯦ ꯅꯥꯎ ꯀꯣꯟꯕ ꯉꯝꯗꯅ ꯃꯥꯂꯦꯝꯁꯤꯗ ꯂꯩꯕ ꯉꯝꯗꯕ ꯑꯣꯏꯒꯦꯀꯣ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯏꯅꯥꯎ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯒꯅꯣ ꯆꯤꯡꯁꯥꯡꯅ ꯁꯤꯗ ꯆꯍꯤ 4ꯃꯨꯛ ꯂꯩꯔꯁꯤ ꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯪꯗꯅ ꯂꯩꯔꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯕ ꯁꯤꯁꯦ ꯁꯪꯒꯣꯝꯁꯦ ꯊꯛꯇꯣꯛꯑꯣ ꯅꯪ ꯀ꯭ꯂꯥꯁ ꯆꯠꯂꯛꯄꯒꯤꯅꯦ ꯋꯥꯔꯝꯃꯅꯤ ꯍꯌꯦꯡꯗꯤ ꯁꯟꯗꯦꯁꯨ ꯑꯣꯏ ꯑꯌꯨꯛꯇ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯨꯁꯤ ꯑꯗꯨꯒ ꯀꯣꯏꯕ ꯆꯠꯅꯕ ꯀꯣ ꯍꯣꯁꯄꯤꯇꯥꯜꯗꯗꯤ ꯀꯩꯒꯤ ꯑꯣ ꯅꯪ ꯃꯁꯛ ꯍꯦꯟꯅ ꯐꯖꯊꯣꯔꯛꯅꯕ ꯌꯦꯡꯗꯣꯏꯕ ꯗꯣꯛꯇꯔꯗ ꯐꯥꯒꯤꯅꯤ ꯀꯥꯏꯅ ꯄꯛꯇꯦ ꯏꯉꯦꯂꯩ ꯍꯔꯥꯎꯅ ꯑꯁꯦꯡꯕ꯭ꯔꯣ ꯀꯜꯄꯅꯥ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕ꯭ꯔꯣ ꯍꯥꯏꯌꯨ ꯀꯜꯄꯅꯥ ꯑꯩ ꯑꯃꯨꯛꯀꯁꯨ ꯇꯥꯒꯦ ꯃꯥꯅꯤ ꯊꯥꯕꯝ ꯇꯔꯥꯅꯥꯎ ꯄꯨꯔꯤꯕ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯇꯥꯏꯕꯪꯃꯪ ꯐꯥꯎꯅꯕꯒ ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯟꯅꯒꯅꯤ ꯏꯉꯦꯂꯩ ꯏꯆꯥꯁꯤꯕꯨꯗꯤ ꯅꯪꯅ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥꯅꯤ ꯈꯟꯗꯅ ꯅꯥꯎꯀꯣꯟꯕꯤꯌꯨꯀꯣ ꯏꯉꯦꯂꯩ ꯀꯞꯅꯣꯛ ꯇꯧꯗꯨꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯃꯄꯨꯔꯣꯏꯕ ꯆꯤꯡꯁꯥꯡꯗ ꯄꯥꯎ ꯇꯝꯃꯤ ꯇꯥꯆꯧ ꯑꯩꯒꯤ ꯏꯆꯥ ꯐꯪꯗꯣꯔꯦ ꯑꯩꯈꯣꯏꯅꯤꯒꯤ ꯏꯆꯥ ꯂꯥꯛꯑꯅꯤꯌꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯔꯦ ꯇꯥꯆꯧ ꯀꯜꯄꯅꯥꯅ ꯍꯥꯏꯕꯗꯣ ꯅꯪ ꯇꯥꯍꯧꯕ ꯅꯠꯇ꯭ꯔꯥ ꯃꯥꯒꯤ ꯃꯆꯥ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥ ꯄꯤꯅꯤ ꯍꯥꯏꯌꯦ ꯃꯥꯅ ꯀꯜꯄꯅꯥ ꯅꯪꯗꯤ ꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯅꯪꯒꯤ ꯐꯤꯕꯝꯁꯤꯅ ꯀꯩꯅꯣ ꯑꯗꯗꯤ ꯅꯪꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯅ ꯍꯥꯏꯅꯍꯧꯏ ꯑꯄꯪꯕꯤ ꯑꯩꯒꯤ ꯏꯔꯥꯜ ꯉꯥꯛꯇꯅꯤ ꯑꯩꯅ ꯃꯥꯕꯨ ꯊꯥꯖꯔꯨꯕꯅ ꯉꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯈꯤꯕꯅꯤ ꯂꯩꯁꯥꯕꯤ ꯑꯩꯅ ꯀꯔꯝꯅ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯐꯤꯕꯝꯁꯤꯒ ꯂꯩꯔꯨꯒꯅꯤ ꯏꯃꯥ ꯏꯆꯥ ꯄꯨꯟꯅ ꯁꯤꯈ꯭ꯔꯁꯤꯔ ꯈꯪꯗꯦ ꯏꯉꯦꯂꯩ ꯍꯥꯏꯍꯩꯗꯤꯌꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯏꯃꯤꯠꯇ ꯏꯆꯥꯎꯒꯤ ꯐꯪꯖꯗ꯭ꯔꯕꯤ ꯑꯩꯒꯨꯝꯕꯤ ꯀꯌꯥꯒꯤ ꯃꯐꯝꯗꯗꯤ ꯅꯪꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕ ꯉꯝꯗꯦ ꯀꯟꯃꯜꯂꯦ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯇꯥꯏꯕꯪꯃꯪ ꯐꯥꯎꯅꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯒꯤ ꯀꯔꯤ ꯃꯔꯥꯜꯅꯣ ꯂꯥꯎ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯨꯁꯤ ꯑꯩꯁꯨ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ PhD ꯇꯧꯕꯒꯤ ꯂꯩꯕꯅꯤ ꯂꯣꯏꯒꯗꯧꯔꯦ ꯑꯩ ꯇꯥꯆꯧꯗꯁꯨ ꯍꯥꯏꯈꯤꯒꯦ ꯑꯩꯈꯣꯏꯒꯤꯗ ꯂꯩꯁꯦ ꯀꯜꯄꯅꯥ ꯅꯨꯄꯤ ꯑꯃꯅ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯌꯥꯕ ꯂꯩꯔꯨꯔꯒ ꯃꯆꯥ ꯄꯨꯔꯒ ꯊꯣꯛꯂꯛꯑꯦꯅꯦ ꯆꯤꯡꯁꯥꯡꯗꯤ ꯂꯥꯏꯕꯛ ꯐꯔꯦꯗ ꯃꯄꯥꯟ ꯂꯝ ꯆꯠꯂꯨꯕꯁꯦ ꯑꯃꯅ ꯑꯃꯨꯛ ꯏꯉꯦꯂꯦ ꯅꯪꯒꯤ ꯊꯕꯛꯇꯨꯕꯨ ꯑꯣꯖꯥꯅꯤ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯏꯆꯦ ꯅꯨꯄꯤꯅ ꯃꯄꯥꯟ ꯊꯣꯛꯅ ꯊꯕꯛ ꯇꯧꯕꯁꯦ ꯑꯩꯗꯤ ꯄꯥꯝꯖꯗꯦꯗ ꯑꯄꯤꯛꯄ ꯑꯉꯥꯡꯁꯨ ꯆꯦꯜꯂꯤꯕ ꯑꯩꯗꯤꯅꯦ ꯍꯌꯦꯡꯋꯥꯏ ꯏꯆꯥ ꯏꯃꯧꯗꯒ ꯇꯧꯍꯟ ꯌꯥꯄꯣꯟꯇꯦ ꯂꯩꯀꯥꯏꯒꯤ ꯗꯨꯀꯥꯟ ꯐꯝꯕꯤꯗꯨꯅ ꯏꯉꯦꯂꯦ ꯅꯪꯒꯤ ꯄꯣꯠꯇꯨ ꯁꯤꯗ ꯂꯩꯔꯦ ꯏꯉꯦꯂꯩ ꯄꯩꯁꯥ ꯊꯥꯗꯔꯝꯗꯨꯅ ꯗꯨꯀꯥꯟꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯁꯥꯟꯅꯍꯧꯔꯤꯕ ꯋꯥꯔꯤꯗꯨ ꯅꯤꯡꯐꯨꯡ ꯇꯥꯏ ꯀꯩꯅꯣ ꯏꯆꯦ ꯃꯤ ꯇꯥꯔꯝ ꯇꯥꯔꯤ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯏꯉꯦꯂꯩꯁꯦ ꯇꯥꯅꯕ ꯍꯥꯏꯔꯤꯅꯤ ꯑꯩꯈꯣꯏꯗꯤ ꯃꯤꯠꯁꯦ ꯅꯥꯔꯤ ꯅꯨꯄꯤ ꯃꯥꯅ ꯒꯥꯔꯤ ꯑꯃ ꯊꯧꯔꯒ ꯍꯪꯒꯠ ꯍꯟꯗꯥ ꯊꯕꯛꯅꯤꯅ ꯆꯠꯂꯤꯁꯤ ꯃꯅꯦꯝꯗꯨꯅꯒꯅꯦ ꯆꯩꯗ ꯖꯥꯠꯂꯣ ꯑꯩꯒꯤ ꯃꯧꯒ ꯑꯣꯏꯔꯗꯤ ꯈꯪꯒꯗꯕꯅꯤ ꯇꯥꯕ꯭ꯔꯥ ꯏꯉꯦꯂꯩ ꯇꯥꯕ꯭ꯔꯥꯅꯦ ꯏꯕꯦꯝꯃ ꯊꯕꯛ ꯇꯧꯕꯤ ꯍꯣ ꯃꯦꯝ ꯁꯥꯍꯦꯕ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯍꯩ ꯑꯩꯒꯤ ꯀꯥꯗ ꯐꯤꯔꯣꯜ ꯂꯩꯍꯧꯕꯅꯤ ꯑꯗꯣ ꯁꯨꯗꯣꯛꯑꯝꯃꯣ ꯏꯃꯥ ꯉꯁꯤꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯈꯔ ꯉꯟꯅ ꯆꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯏꯅꯥꯎꯗ ꯑꯣꯏꯅ ꯁꯨꯍꯜꯂꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯩ ꯍꯜꯂꯛꯑꯒ ꯁꯨꯔꯒꯦ ꯏꯃꯥ ꯀꯔꯤ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯁꯥꯔꯗꯅ ꯅꯅꯥꯎ ꯅꯨꯄꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯑꯉꯥꯡ ꯁꯦꯟꯅꯕꯗ ꯌꯥꯔꯣꯏꯅꯦ ꯅꯪꯅ ꯇꯧꯒꯗꯕꯅꯤ ꯅꯪ ꯂꯩꯔꯤꯁꯤꯕꯨ ꯀꯩꯗꯧꯅꯕꯅꯣ ꯌꯨꯝꯁꯤꯗ ꯍꯥ ꯆꯠꯂꯨ ꯆꯥꯛꯇꯨ ꯊꯨꯅ ꯂꯣꯏꯔꯁꯨ ꯆꯠꯂꯨ ꯑꯩꯅꯦ ꯊꯕꯛ ꯆꯠꯀꯗꯕ ꯌꯥꯝꯃꯤ ꯐꯤꯉꯧ ꯁꯦꯠꯄ ꯃꯤ ꯀꯌꯥꯅ ꯁꯨꯃꯥꯡꯗꯨ ꯏꯂꯥꯡ ꯂꯥꯡꯏ ꯀꯞꯂꯤ ꯏꯉꯦꯂꯩꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯕꯨ ꯀꯣꯟꯗꯨꯅ ꯇꯦꯡꯊꯥꯔꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯇꯥꯆꯧ ꯅꯪ ꯏꯃꯥ ꯏꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏꯌꯦ ꯇꯥꯆꯧ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯑꯩꯅ ꯀꯧꯔꯤꯁꯦ ꯈꯨꯝꯃꯣ ꯇꯨꯃꯤꯟꯅ ꯂꯩꯈꯤꯅꯨꯋꯣ ꯊꯣꯏꯕ ꯕꯕꯥ ꯍꯧꯗꯣꯛꯑꯣ ꯂꯥꯛꯑꯣ ꯏꯆꯥꯅ ꯀꯧꯔꯗꯤ ꯇꯥꯒꯅꯤꯌꯦ ꯂꯥꯛꯑꯣ ꯁꯤ ꯊꯣꯏꯕ ꯅꯪ ꯕꯕꯥꯁꯦ ꯑꯝꯇ ꯍꯧꯗꯣꯛꯑꯣ ꯅꯤꯁꯨꯝ ꯍꯦꯟꯕꯁꯨ ꯀꯞꯇꯨꯅ ꯂꯩ ꯈꯨꯝꯂꯛꯂꯔꯣꯏꯗꯕ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯂꯛꯏ ꯃꯅꯦꯝꯇꯣꯟꯅ ꯃꯆꯥꯅꯨꯄꯥ ꯃꯤꯁꯨꯝ ꯍꯦꯟꯕꯕꯨ ꯐꯨꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯏꯉꯦꯂꯩ ꯆꯦꯟꯁꯤꯟꯗꯨꯅ ꯈꯥꯝꯗꯣꯛꯏ
Ima, kaino angangsida tawbirisibo? Ichana kayam akaiba thabak tawkhrage? Angangsida suktam thina phubirisibo? Nonganbadagi numit taramdai phawba sa thokpa makhai chatlurabanina lukhrabi nangna nachana kari tawrisidi khangdrene na. Angangsina kari tawramlage? Angang warakpubu sumaina tawbra ima? Hai, nacha mingamba angangsina ne mayam asida nungna thomibani ne. Mama phattabani na chasisu pharoye huralon chatle yaroye. Inge leitai pham khangda kaptuna leiriba machanupabu makhut paiduna chingkhatli. Thoiba, kaigino nayambada nungna thome haise? Khummo, yam thuna khummo, nayambada lala hayo thoiba. Ai kaisu tawdiye ima, tamo na ingonda hana nungna langakpagi aisu saudana langbada tamoda pankimni. Thoiba, yam thuna lala hayo nayambada. Hayo! Mishum henbasu mabuki manakta leiriba mayambada lale haizei. Mabukna machin pairamduna masunupabu imungda samduna pushinki. Inge lei machanupagi nauraba unsaduda chaina kankibagi ingangang pomduna leiribadu yengba ngamda machabu mathada chingsinduna konsilaga pena kaple mama macha animak sumangduda kaple. Inge leina Purnima hospital sida nang noiramliba phibam sina kaino haibu mangla taibangla. Aina hinglingai nanga thengnaba sisu phare. Inge lei kalpana khoida laami inge lei. Adudi wari pumba nangsu. Khangi kalpana na ingondasu tamnami wari pumba. Inge lei tawpam khangda Purnima bu yenglaga lei. Purnima na aiga kalpana ga wari sanarubasina khwaidagi asoiba mo oire inge lei. Numituda kalpana na haiba khuding yamungsu taduna leiramle. Haibadi Yambunga koirenga luna tinaba mamanabani nangsu khanglangbani. Aigi ipuroibani haidana ai kankhatuna thamlo inge lei. Wari singse lehaudrabadi ai sikhrabasu ningamdana siba haibada oirani. Koirenga nomata noibu nukside. Yambunga koirenga wari sanabada ai khangi noigi property da koirenga mitabani. Aduna noibu koirenga yeksile. Yambungi khuthangdagi nangi nachadu moigi inate haiba khangkhibani. Adubu machin thokna haibadi ngamkhide. Maram singa sina noibu mana yekpe helakbani. Ha, koirenga su khangi haiba. Inge lei nang thongna lai na hingadabani. Ai ningsingi numito yamung siyumda lakpa namitni. Aina kada changi tawbaga sanaramliba wariduda ai ngakhibani. Kantana, what? Atuk yamna phajana chekshina tawba thabaktudi karama soiribano koireng? Adudi tamo chingsang leitra haiba. Inge legi gari gi brake tu nangna thadatlibado tamo chingsang na thongni haiba hana khangdabra. Adudi hujik kaidoba tai hangang dugi inge legina kamai tawba. Purnima na ai khangi tamo chingsang na leikhidaba makhoi gi khut yawe haiba. Adubu aigi sonjilaklaba pangan sida kaisu tawba ngamkhide. Inge lei siba ngai ni hingiba punsi se ai icha ani gi khatbada siba ngamdana leire. Numit sidani inge lei nasu wari singse khangkhiba adubu mana mapuroibagi aroiba yahip talamdaida hairamba wahi singsu hausiktada atra khanglakpagum tawi. Adubu mapuroibana hairambagi matung inna amadi machagi damak khanduna tumina leiba taki magi thongna leikhidi matamduda. Kaptuna bimolda pau tamjakhibadu natana upai leiti. Machabu yengduna ahing kaya kaptuna machabu chawrakpa ngaikhibani. Laibak thibi inge lei mapa sumana mayumda leiba chahi ama pharakpada leikhidri. Madudagi ngasi phawba samas asibu mana lanthengna lakli kanagi damak machami sumhenbagi damaktani. Koma da leiriba inge legi masadu humang marik karai. Makun masadu su khitang lengakpagum tawi. Rumduda changak tangai riba santi ipa pakhatna kawi. Doktor! Doktor! Doktor na inge legi phibam kupna yenglaba matung. Gyan taba mukti natri. Adubu athubada tarakani haibagi thajaba lei. Tha amamukse kaigumba symptom amata ulaktraga ngasi sumaina tawraibase afabaromda khanba yai. Aduga ngasi oirakliba mawongse magi punsi tangka kharada chatlamba yai. Haibadi magi wakhalda paski nungaiba natraga nungaitaba oiro khanbadunani. Aduna patient gi imung nasu khara kupna yingsinbiyu.
ꯃꯅꯥꯛꯇ ꯀꯞꯁꯤꯟꯕꯒꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯇꯕ ꯁꯥꯕꯒꯨꯝꯕ ꯇꯧꯕꯤꯒꯅꯨꯀꯣ. ꯊꯥꯔꯤꯕ ꯍꯤꯗꯥꯛꯁꯤꯡꯁꯤꯁꯨ ꯃꯉꯣꯟꯗ ꯀꯥꯟꯅꯕ ꯑꯣꯏꯔꯤ. ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯁꯨ ꯀꯨꯞꯅ ꯌꯦꯡꯒꯤ. ꯅꯣꯏꯅꯁꯨ ꯁꯦꯟꯅꯕ ꯀꯟꯁꯤꯀꯣ. ꯐꯅꯤ ꯗꯣꯛꯇꯔ. ꯑꯣꯀꯦ, ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯕꯗ ꯄꯥꯎ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ. ꯍꯣꯏ ꯍꯣꯏ ꯗꯣꯛꯇꯔ. ꯋꯥꯈꯜ ꯋꯥꯔꯨꯔꯕꯁꯤꯡꯗꯨ ꯗꯣꯛꯇꯔꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯔꯗꯤ ꯐꯔꯝꯃꯤ. ꯃꯔꯛꯁꯤꯗ ꯑꯦꯛꯖꯥꯝꯁꯨ ꯍꯥꯏꯗꯣꯔꯛꯂꯤ. ꯃꯈꯣꯏ ꯂꯣꯏꯅ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯂꯥꯛꯏ. ꯀꯥꯟꯅꯗꯦꯁꯦ. ꯍꯌꯦꯡꯗꯤ MUꯒꯤ ꯑꯦꯛꯖꯥꯝ ꯅꯠꯇ꯭ꯔꯥ? ꯃꯥꯏ ꯈꯟꯖꯔꯛꯁꯅꯤ. ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯆꯠꯂꯔꯣꯏꯗꯩꯗꯤ. ꯌꯥꯝ ꯄꯛꯇꯦꯀꯣ. ꯂꯦꯟꯅ ꯃꯁꯇꯔ ꯇꯝꯊꯗ꯭ꯔꯁꯨ ꯏꯕꯥꯅꯤꯗꯤ ꯇꯝꯗꯕ ꯌꯥꯗꯕꯅꯤꯅꯦ. ꯂꯦꯟꯅ ꯍꯣꯁꯄꯤꯇꯥꯜꯒꯤꯗꯤ ꯑꯩꯁꯨ ꯂꯩ, ꯅꯤꯅꯦ ꯁꯥꯟꯇꯤꯁꯨ ꯂꯩ. ꯑꯦꯛꯖꯥꯝꯗꯨ ꯀꯣꯛ ꯊꯥꯗꯣꯛꯎꯔꯣ. ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯇꯧꯗꯨꯅ MUꯗ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯍꯜꯂꯤ ꯃꯤꯁꯨꯝ ꯍꯦꯟꯕꯗꯨ. ꯍꯜꯂꯛꯂꯒ ꯊꯧꯉꯝꯒ ꯃꯤꯁꯨꯝ ꯍꯦꯟꯕꯒꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯝ ꯂꯥꯛꯂꯤ. ICU ꯋꯥꯔꯗꯂꯨꯝꯗ ꯑꯅꯤꯗꯨ ꯂꯥꯛꯏ. ꯂꯦꯟꯅ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯩ. ꯂꯦꯟ ꯃꯤꯁꯨꯝ ꯍꯦꯟꯕꯒꯤ ꯃꯅꯥꯛ ꯆꯦꯟꯁꯤꯜꯂꯒ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯎꯠꯀꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤ ꯊꯥꯡꯒꯠꯇꯨꯅ ꯃꯤꯁꯨꯝ ꯍꯦꯟꯕꯒꯤ ꯃꯃꯤꯠ ꯑꯅꯤ ꯈꯨꯝꯖꯤꯜꯂꯤ. ꯊꯧꯉꯝꯗꯤ ꯋꯥ ꯑꯝꯇ ꯍꯥꯏꯗꯦ. ꯃꯤꯁꯨꯝ ꯍꯦꯟꯕꯅ, ꯀꯩꯅꯣ ꯂꯦꯟ, ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯍꯦ. ꯂꯧꯊꯣꯛꯁꯤ ꯅꯈꯨꯠ ꯀꯥꯁꯤ. ꯂꯦꯟꯅ ꯉꯝꯗꯅ ꯃꯃꯤꯠ ꯈꯨꯝꯖꯤꯟꯗꯨꯅ ꯔꯨꯝꯗꯨꯗ ꯆꯪꯂꯛꯏ. ꯏꯆꯤꯛ ꯆꯤꯛꯂꯝꯕ ꯔꯨꯝꯗꯨ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯋꯥ ꯉꯥꯡꯕ ꯑꯃ ꯃꯤꯁꯨꯝ ꯍꯦꯟꯕꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯛꯏ. ꯊꯣꯏꯕ. ꯏꯃꯥ. ꯂꯦꯟ ꯈꯨꯝꯖꯤꯜꯂꯝꯕ ꯃꯈꯨꯠ ꯂꯧꯊꯣꯛꯏ. ꯁꯔꯄ꯭ꯔꯥꯏꯖ, ꯏꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯤ. ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯃꯃꯥꯅ ꯃꯃꯤꯠ ꯄꯥꯡꯗꯨꯅ ꯃꯥꯕꯨ ꯌꯦꯡꯂꯝꯕꯁꯤꯗ ꯍꯔꯥꯎꯃꯟꯕꯗꯒꯤ ꯃꯄꯤ ꯇꯥꯔꯛꯄ ꯈꯪꯍꯧꯗꯦ. ꯃꯃꯥꯒꯤ ꯃꯅꯥꯛ ꯆꯦꯟꯁꯤꯟꯗꯨꯅ ꯃꯃꯥꯗ ꯎꯞꯁꯤꯟꯗꯨꯅ ꯀꯞꯂꯤ. ꯔꯨꯝꯗꯨꯗ ꯂꯩꯔꯤꯕ ꯁꯥꯟꯇꯤ, ꯊꯧꯉꯝ, ꯂꯦꯟꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨꯕꯨ ꯌꯦꯡꯖꯩ. ꯏꯉꯦꯂꯩ ꯃꯈꯨꯠꯇꯨꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ. ꯑꯉꯥꯎꯕꯁꯤꯗꯤ, ꯅꯨꯄꯥꯅꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯁꯤꯗꯤ. ꯏꯃꯥ, ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯥ? ꯅꯤꯅꯦ, ꯂꯦꯟ, ꯗꯣꯛꯇꯔꯅ ꯀꯩ ꯍꯥꯏꯔꯤꯒꯦ ꯍꯧꯖꯤꯛ? ꯀꯩꯁꯨ ꯇꯧꯗ꯭ꯔꯦ. ꯗꯣꯛꯇꯔꯅ ꯏꯃꯥꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯑꯕꯅꯤꯅ ꯑꯊꯨꯕꯗꯅꯦ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯁꯦ ꯍꯥꯏ. ꯑꯗꯨꯒ ꯐ꯭ꯔꯦꯛꯆꯔ ꯈꯔ ꯂꯩꯔꯤꯕꯁꯤ ꯍꯤꯗꯥꯛ ꯊꯥꯗꯨꯅ ꯐꯔꯛꯄ ꯉꯥꯏꯕꯗꯨꯗ ꯉꯥꯏꯔꯤ. ꯀꯩꯁꯨ ꯑꯔꯨꯕ ꯂꯩꯇ꯭ꯔꯦ ꯍꯥꯏ. ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯕꯤꯃꯣꯜꯗꯁꯨ ꯃꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯍꯥꯏꯗꯅ ꯄꯥꯎ ꯇꯝꯃꯤ. ꯕꯤꯃꯣꯜꯁꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤ. ꯏꯉꯦꯂꯩꯅ ꯃꯁꯥ ꯀꯟꯈꯠꯂꯛꯄꯒ ꯀꯦꯁ ꯂꯧꯈꯠꯅꯕ ꯇꯧꯁꯦ ꯍꯥꯏꯔꯛꯏ. ꯗꯣꯛꯇꯔꯁꯤꯡ ꯇꯥꯟꯅꯗꯨꯅ ꯏꯉꯦꯂꯩꯕꯨ ꯍꯪꯆꯤꯠ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯇꯥꯔꯦ. ꯀꯣꯛꯀꯤ ꯁꯔꯨꯛꯇ ꯇꯧꯒꯗꯕꯅꯤ. ꯑꯣꯄꯔꯦꯁꯟꯁꯨ ꯗꯣꯛꯇꯔꯁꯤꯡꯅ ꯃꯥꯏ ꯄꯥꯛꯅ ꯇꯧꯗꯨꯅ ꯂꯣꯏꯈ꯭ꯔꯦ. MUꯗ ꯃꯁꯇꯔ ꯇꯧꯊꯕꯗꯨꯁꯨ ꯊꯧꯉꯝꯒ ꯃꯤꯁꯨꯝ ꯍꯦꯟꯕꯒ ꯑꯅꯤꯃꯛ ꯐꯪꯂꯤ. ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯤꯡ ꯆꯜꯂꯨꯔꯦ ꯑꯅꯤꯃꯛ. ꯏꯉꯦꯂꯩ ꯃꯁꯥꯗ ꯇꯞꯅ ꯇꯞꯅ ꯀꯟꯈꯠꯂꯛꯄ ꯍꯧꯔꯛꯏ. ꯃꯁꯥ ꯃꯊꯟꯇꯗ ꯍꯧꯒꯠꯇꯨꯅ ꯆꯠꯄꯃꯛꯇꯤ ꯉꯝꯗ꯭ꯔꯤ. ꯑꯗꯨꯕꯨ ꯐꯅꯌꯥꯝꯗꯤ ꯃꯁꯥꯗ ꯐꯔꯤ. VIP ꯋꯥꯔꯗꯇ ꯂꯩꯔꯤ ꯍꯧꯖꯤꯛꯅ ꯏꯉꯦꯂꯩꯗꯨ. ꯌꯥꯔꯦꯅꯦ ꯊꯣꯏꯕ, ꯌꯥꯝ ꯆꯥꯃꯟꯈ꯭ꯔꯦꯅꯦ ꯃꯥꯁꯦ. ꯁꯤꯅ ꯂꯣꯏꯁꯤꯜꯂꯁꯤꯁꯦ ꯏꯃꯥ. ꯏꯉꯦꯂꯩ ꯃꯆꯥꯅ ꯏꯜꯂꯛꯂꯤꯕꯗꯨ ꯆꯥꯏ. ꯗꯣꯛꯇꯔꯅꯁꯨ ꯗꯤꯁꯆꯥꯔꯖ ꯇꯧꯕ ꯌꯥꯔꯅꯤ ꯍꯥꯏꯔꯕꯅꯤꯅ ꯏꯃꯥ, ꯍꯌꯦꯡꯗꯒꯤ ꯌꯨꯝ ꯍꯟꯕ ꯌꯥꯔꯅꯤ. ꯐꯔꯦꯗ, ꯌꯨꯝꯗ ꯂꯩꯔꯒꯅꯦ ꯏꯁꯥꯁꯦ ꯀꯟꯒꯗꯕ ꯃꯥꯜꯂꯤꯅꯦ ꯏꯕꯨꯡꯉꯣ. ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯃꯃꯥꯅ ꯆꯥꯔꯝꯕ ꯀꯣꯟꯁꯤꯡ ꯂꯣꯏꯁꯤꯜꯂꯤ. ꯊꯨꯅ ꯏꯁꯥ ꯀꯟꯗꯕ ꯌꯥꯗꯕꯅꯤ ꯏꯃꯥ. ꯏꯆꯥꯁꯤꯡꯅ ꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯕꯨ ꯀꯩꯒꯤ ꯀꯜꯂꯣꯏ? ꯅꯅꯦ ꯁꯥꯟꯇꯤꯁꯨ ꯍꯟꯗꯛꯇꯤ ꯋꯥꯕꯅ ꯂꯣꯏꯔꯝꯃꯅꯤ. ꯏꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯤꯉꯩ ꯅꯤꯅꯦ ꯁꯥꯟꯇꯤꯅ ꯌꯥꯝ ꯋꯥꯖꯈꯤꯕꯅꯤ. ꯃꯤꯁꯨꯝ ꯍꯦꯟꯕ ꯒꯨꯂꯤ ꯈꯣꯛꯇꯨꯅ ꯃꯃꯥꯕꯨ ꯄꯤꯖꯩ. ꯏꯁꯤꯡꯁꯦ ꯏꯃꯥ. ꯊꯧꯉꯝꯒ ꯂꯦꯟꯒ ꯂꯥꯛꯏ. ꯊꯧꯉꯝꯅ, ꯏꯃꯥꯁꯦ ꯅꯥꯔꯨꯕꯗꯒꯤ ꯃꯁꯛ ꯐꯖꯕ ꯍꯦꯟꯈꯤꯗꯅꯅꯦ ꯃꯁꯛꯄꯨ ꯈꯪꯉꯨꯗ꯭ꯔꯤ. ꯏꯁꯥ ꯊꯧꯉꯝꯅ ꯍꯥꯏꯕ ꯋꯥꯁꯤꯗꯤꯅꯦ. ꯏꯃꯥ, ꯍꯛꯆꯥꯡ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯀꯣ? ꯇꯧꯗ꯭ꯔꯦꯗ, ꯏꯃꯥ ꯌꯥꯝ ꯀꯜꯂꯁꯤꯗꯤ. ꯃꯤꯁꯨꯝ ꯍꯦꯟꯕꯅ, ꯍꯌꯦꯡ ꯌꯨꯝꯗ ꯄꯨꯊꯔꯅꯤ. ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅꯦ ꯑꯗꯨꯗꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯉꯦꯂꯩ ꯃꯌꯨꯝꯗ ꯄꯨꯊꯔꯛꯇꯨꯅ ꯂꯩꯔꯤ. ꯁꯥꯟꯇꯤ ꯑꯃꯗꯤ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯏꯉꯦꯂꯩꯒꯤ ꯁꯦꯕꯥ ꯇꯧꯕꯤ. ꯁꯥꯟꯇꯤꯁꯨ ꯏꯉꯦꯂꯩꯅ ꯅꯥꯕ ꯄꯨꯔꯥꯠ ꯐꯠꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯏꯉꯦꯂꯩ ꯍꯣꯏꯗ ꯂꯩ. ꯃꯤꯁꯨꯝ ꯍꯦꯟꯕꯒ ꯊꯧꯉꯝꯒꯁꯨ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯄ ꯍꯧꯔꯦ. ꯋꯥꯡꯂꯩꯃꯁꯨ MUꯗ ꯇꯝꯂꯝꯕꯗꯒꯤ ꯊꯦꯡꯅꯔꯤ. ꯗꯤꯄꯥꯔꯠꯃꯦꯟꯕꯨꯗꯤ ꯄꯨꯟꯗꯦ. ꯃꯤꯁꯨꯝ ꯍꯦꯟꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯩꯌꯣꯜꯕꯨ ꯀꯥꯎꯕ ꯂꯩꯇꯦ.
Machinda pendabagi wani, layolbu tattana ningsingi, Mirinaga isigadasu hangba ngamde. Marupsingdusu lapthoknaba haibadu oire, Thaungamga Mirinagasu, hauzik phawba paw phawnadi, anisisu amata kaunabadi nate. Isina, Miri, kainu he? Nate nang phangi nongma nongmagi hapu chusili, sana phangyana ki wari sanaba phawba phangkidre, kainu noini toisibo? Ai kaidawraga haise? Nang kem tawde hage hairo, kanade hingda university jasi. Masu tamjalo. Nahan len thingnai, madi master tamdre anidudi MU da tame haibani. Akhoi ga pundre. Phare, masaktu yeningde university pundre sa pharami. Ado haying chatlusi ko. Hoi,